ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯐꯕ ꯌꯥꯏꯐꯕ ꯇꯥꯟꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨꯃꯛꯅꯤ꯫ ꯄꯣꯏꯅꯨ ꯊꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝ ꯑꯣꯏꯕꯗ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯌꯣꯛꯂꯤꯕ ꯍꯤꯡꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯐꯧꯅ ꯃꯄꯨꯡ ꯐꯥꯅ ꯃꯨꯜꯂꯛꯄ, ꯎꯟꯅ ꯐꯤꯉꯧ ꯐꯧꯕꯒꯨꯝ ꯉꯧꯔꯣꯛ ꯉꯧꯅ ꯇꯥꯕ ꯍꯧꯔꯛꯄ ꯃꯍꯧꯁꯥꯒꯤ ꯊꯣꯏꯗꯣꯛꯄ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯪꯈ꯭ꯔ ꯃꯇꯝ ꯑꯁꯤꯗ ꯂꯧꯗ ꯀꯨꯝꯗꯨꯅ ꯁꯤꯟ ꯄꯥꯡꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡꯂꯝꯃꯤ꯫ ꯑꯃꯨꯁꯅꯥꯅ "ꯍꯩ, ꯏꯆꯥ ꯅꯈꯣꯏꯕꯨ ꯂꯣꯏꯅꯗ꯭ꯔꯤꯕ꯭ꯔꯣ? ꯂꯥꯛꯑꯣꯅꯦ ꯅꯈꯣꯏꯕꯨ꯫ ꯏꯕꯦꯝꯃ, ꯇꯥꯔꯤꯕ꯭ꯔꯥ? ꯅꯪꯕꯨ ꯅꯅꯥꯎꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯌꯨꯅꯦ ꯅꯈꯣꯏꯕꯨ"꯫ ꯀꯕꯣꯛꯂꯩꯅ "ꯏꯃꯥ ꯂꯣꯏꯔꯕ꯭ꯔꯣ?" "ꯍꯣꯏꯅꯦ, ꯏꯃꯥꯗꯤ ꯂꯣꯏꯔꯦꯅꯦ꯫ ꯅꯠꯇꯦ, ꯅꯅꯥꯎ ꯅꯨꯄꯥꯁꯤꯡꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ? ꯊꯦꯡꯈ꯭ꯔꯒꯅꯤꯅꯦ꯫ ꯃꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯃꯥꯒꯤ ꯂꯧꯗ ꯀꯨꯝꯅꯔꯝꯂꯅꯤ꯫ ꯂꯣꯏꯍꯧꯔꯕꯅꯤ, ꯊꯣꯛꯂꯛꯇꯨꯒꯤ ꯇꯧꯔꯕꯅꯤ꯫ ꯇꯨ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯊꯣꯛꯄꯨ ꯊꯣꯛꯂꯛꯑꯦ ꯃꯈꯣꯏꯗꯤ ꯏꯃꯥ꯫ ꯏꯕꯨꯡꯉꯣ, ꯃꯥꯂꯦꯝ, ꯉꯥꯟꯕ, ꯅꯈꯣꯏꯅꯤ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ꯫ ꯊꯦꯡꯂꯅꯤ ꯍꯥꯏꯗꯅ ꯆꯠꯂꯨꯔꯣ꯫ ꯉꯥꯟꯕꯅ "ꯍꯣꯏ ꯏꯆꯦ, ꯑꯗꯨ ꯏꯆꯦ ꯍꯣꯔꯦꯟ ꯂꯧꯐꯝꯗ ꯆꯥꯛ ꯊꯤꯜꯂꯛꯄꯗ ꯏꯟꯁꯥꯡꯗꯣ ꯈꯔ ꯑꯍꯥꯎꯕ ꯈꯨꯕꯤ ꯆꯤꯛꯈꯥꯏꯒꯗꯕ ꯏꯟꯁꯥꯡ ꯊꯣꯡꯉꯒ ꯄꯨꯔꯛꯎꯀꯣ ꯏꯆꯦ"꯫ ꯑꯃꯨꯁꯅꯥꯅ "ꯍꯩꯃ, ꯃꯁꯤꯗꯤꯕ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ, ꯂꯥꯛꯑꯣ". "ꯍꯣꯏ, ꯄꯨꯔꯛꯀꯦ꯫ ꯆꯠꯂꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯃꯥꯂꯦꯝ, ꯅꯪꯅ ꯀꯔꯤ ꯆꯥꯅꯤꯡꯕ?" "ꯏꯆꯦ, ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯉꯥꯟꯕꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤ ꯑꯗꯨꯝ ꯌꯥꯔꯦ ꯏꯆꯦ꯫ ꯏꯆꯦꯅꯕꯨ ꯊꯣꯡꯂꯕꯗꯤ ꯌꯥꯎꯇꯁꯨ ꯍꯦꯛ ꯍꯥꯎꯕꯅꯤꯗ, ꯑꯗꯨꯝ ꯍꯥꯎꯗꯧꯁꯨ ꯂꯩꯔꯁꯤꯕꯨ." "ꯏꯁ, ꯍꯩꯈ꯭ꯔꯦꯗꯀꯣ ꯏꯅꯥꯎ ꯑꯅꯤꯁꯦ, ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯂꯛꯅꯕ ꯍꯥꯏꯗꯅ ꯇꯧꯔꯤꯁꯦ꯫ ꯆꯠꯂꯣ, ꯏꯆꯦꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." ꯃꯥꯂꯦꯝꯅ "ꯍꯣꯏ ꯏꯆꯦ, ꯏꯃꯥ, ꯉꯥꯟꯕ, ꯂꯥꯎ ꯆꯠꯅꯕ ꯇꯧꯔꯁꯤ." ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯀꯕꯣꯛꯂꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯕꯣꯛꯂꯩꯒꯤ ꯃꯃꯥꯟꯅꯕꯤꯅ ꯇꯕꯤꯡ ꯆꯦꯜꯂꯛꯂꯝꯃꯤ꯫ "ꯀꯕꯣꯛꯂꯩ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯇꯥꯕ꯭ꯔꯥꯃꯤ?" ꯀꯕꯣꯛꯂꯩ ꯏꯃꯨꯡꯗꯒꯤ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯄꯨꯔꯅꯤꯃꯥ? ꯅꯠꯇꯦ, ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯕ?" "ꯍꯣꯅꯦ, ꯅꯣꯏ ꯇꯥ ꯂꯣꯏꯌꯨꯝꯕꯗꯣ ꯅꯪ ꯉꯥꯏꯔꯒ ꯂꯩꯍꯧꯔꯦꯕ꯫ ꯅꯪ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨꯅ ꯂꯥꯛꯏꯅꯦꯃꯤ ꯑꯩ." ꯀꯕꯣꯛꯂꯩ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯃꯦꯠꯂꯒ ꯍꯥꯏꯔꯛꯏ꯫ "ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ, ꯑꯩꯗꯤ ꯏꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦ꯫ ꯀꯔꯤ ꯇꯧꯔꯕꯅꯣꯅ? ꯏꯕꯦꯝꯃ ꯅꯪ ꯑꯃ ꯃꯊꯣꯡꯗꯤ ꯑꯈ꯭ꯋꯥꯛ ꯆꯥꯗꯦꯍꯦ꯫ ꯑꯗꯣ ꯑꯩ ꯏꯃꯥꯈꯣꯏ ꯏꯕꯨꯡꯉꯣꯈꯣꯏꯒꯤ ꯆꯥꯛ ꯊꯤꯟꯕ ꯆꯠꯀꯦ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨ ꯊꯤꯟꯕ ꯊꯣꯛꯄꯗ ꯊꯦꯡꯅꯔꯒꯦ꯫ ꯑꯗꯣ ꯏꯕꯥꯅꯤ ꯆꯠꯂꯨꯔꯁꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯊꯟ ꯆꯠꯊꯣꯛꯄꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ, ꯊꯜꯂꯤ ꯏꯇꯣꯝ ꯆꯠꯄꯁꯦ." "ꯏꯁ, ꯂꯨꯍꯣꯡꯉꯝꯗꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯍꯥꯏꯁꯦ? ꯑꯩ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯅꯪ ꯀꯅꯥꯒ ꯆꯠꯇꯣꯏꯕ ꯍꯥ? ꯍꯣ, ꯑꯗꯨꯅꯕꯨ ꯉꯁꯥꯏꯗꯒꯤ ꯀꯅꯥꯅꯣꯝ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯈꯟꯅ ꯂꯩꯔꯝꯃꯤꯅꯦ ꯑꯩꯁꯦ꯫ ꯌꯥꯔꯦ, ꯂꯥꯛꯑꯣ, ꯆꯠꯇꯧꯕꯗꯨ ꯆꯠꯂꯁꯤ꯫ ꯅꯪꯒꯤ ꯇꯥ ꯂꯣꯏꯌꯨꯝꯕꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯍꯜꯂꯦꯗꯅ ꯑꯃꯨꯛ ꯐꯤ ꯀꯥꯝꯗ ꯂꯩꯔꯝꯃꯅꯤ꯫ ꯍꯣꯏ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯁꯤ ꯈꯔ ꯄꯥꯏꯕꯤꯔꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯣꯏꯌꯨꯝꯕꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ "ꯀꯩꯅꯣ, ꯀꯗꯥꯏꯗꯅꯣ ꯄꯣꯠ ꯃꯌꯥꯝꯗꯨꯒ?" "ꯑꯣ, ꯏꯃꯥ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯣꯏꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯂꯧꯗ ꯀꯨꯝꯈꯤꯌꯦ, ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡꯅꯤ." "ꯑꯣ, ꯑꯗꯣ ꯑꯩꯁꯦ ꯅꯪꯒꯤ ꯄꯣꯠ ꯑꯃ ꯄꯤꯔꯝꯒꯦ ꯂꯥꯛꯄꯅꯤ꯫ ꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯗꯨꯗꯤ ꯄꯨꯔꯅꯤꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯀꯕꯣꯛꯂꯩꯁꯦ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ." ꯄꯨꯔꯅꯤꯃꯥ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ, ꯁꯦꯟꯅꯕꯤꯒꯦ꯫ ꯑꯩ ꯌꯥꯎꯔꯤꯉꯩꯗ ꯀꯩꯝ ꯇꯧꯕ ꯉꯝꯃꯣꯏ ꯀꯅꯥꯝꯇꯅ꯫ ꯁꯨꯝ ꯂꯨꯍꯣꯡꯕ ꯌꯥꯅꯤꯅ ꯅꯨꯡꯉꯥꯏꯇꯦ ꯇꯧꯅꯤꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ, ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦꯀꯣ." "ꯍꯣꯏ ꯇꯥ ꯂꯣꯏꯌꯨꯝꯕ ꯃꯥꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ "ꯀꯩꯅꯣ, ꯄꯣꯠ ꯆꯩ ꯀꯌꯥꯝ ꯄꯤꯅꯩꯀꯣ? ꯉꯁꯤꯅ ꯑꯃꯨꯛ ꯀꯩ ꯑꯃꯨꯛ ꯄꯤꯔꯝꯃꯤꯅꯣ? ꯇꯥ ꯂꯣꯏꯌꯨꯝꯕꯁꯦ ꯅꯪꯒꯤ ꯐꯖꯅꯗꯤ ꯈꯟꯕꯖꯥꯠꯅꯤꯀꯣ." ꯀꯕꯣꯛꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯈꯟꯕꯅꯤꯗꯅ. ꯁꯤꯒꯨꯝꯕ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯅꯨꯄꯥꯁꯦ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯇꯝꯗ ꯐꯪꯅꯗꯤ ꯍꯥꯏꯅꯔꯤꯁꯦ. ꯑꯩꯁꯨ ꯐꯪꯂꯤꯉꯩꯁꯤꯗ ꯂꯨꯍꯣꯡꯍꯧꯔ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯇꯧꯔꯤꯅꯤ." "ꯑꯗꯣ ꯀꯩ ꯄꯣꯠꯅꯣ ꯌꯦꯡꯁꯤ, ꯍꯥꯡꯗꯣꯔꯛꯑꯣ." ꯀꯕꯣꯛꯂꯩꯅ ꯈꯥꯎ ꯃꯆꯥ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯈꯨꯠꯇꯨꯅ ꯍꯨꯝꯖꯤꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯕ, ꯅꯤꯡꯊꯤꯖꯕ, ꯌꯦꯡꯕꯗ ꯍꯦꯛ ꯃꯤꯠ ꯊꯛꯄ ꯑꯗꯨꯒꯨꯝꯂꯕ ꯃꯨꯀꯥꯛꯂꯩ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤ, ꯑꯉꯣꯝ ꯃꯌꯦꯛ ꯂꯣꯟꯕ ꯐꯖꯔꯕ ꯐꯤ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯄꯨꯔꯅꯤꯃꯥ ꯉꯛꯅ ꯍꯥꯏꯔꯛꯏ꯫ "ꯍꯩꯃꯥ, ꯀꯩꯅꯣ, ꯅꯠꯇꯦ ꯁꯤꯕꯨ ꯔꯥꯅꯤ ꯐꯤ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯈꯨꯐꯖꯁꯦ, ꯑꯩ ꯉꯥꯎꯔꯦ ꯍꯥꯏꯕ꯫ ꯍꯩꯃꯥ, ꯀꯕꯣꯛꯂꯩ, ꯅꯣꯏ ꯇꯥ ꯂꯣꯏꯌꯨꯝꯕꯁꯤꯗꯤ ꯀꯩꯅꯣ, ꯐꯤꯒ ꯈꯟꯕ ꯌꯥꯝ ꯍꯩꯅ." ꯀꯕꯣꯛꯂꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯍꯩꯔꯕꯅꯤ. ꯅꯍꯥꯟꯁꯨ ꯋꯥꯡꯈꯩ ꯐꯤ ꯑꯃ ꯄꯤꯔꯛꯑꯝꯃꯤ, ꯑꯗꯨꯅ ꯀꯨꯟꯗꯣ ꯂꯦꯡꯕꯗ ꯏꯜꯂꯣꯏ."
ꯍꯩꯃ ꯑꯗꯨꯗꯤ ꯁꯤꯅ ꯑꯃꯨꯛ ꯅꯪꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗ ꯏꯟꯕ ꯆꯞ ꯆꯥꯔꯅꯤꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯅꯤ ꯅꯪꯕꯨ ꯑꯁ ꯅꯣꯏꯒꯤ ꯅꯨꯄꯥꯁꯦ ꯑꯁꯤꯒꯨꯝꯕ ꯑꯃ ꯐꯪꯂꯗꯤ ꯐꯗꯧꯕꯅꯦ ꯑꯩꯅ ꯁꯣꯝꯗ ꯅꯨꯄꯥ ꯈꯜꯂꯤꯉꯩꯗ ꯑꯝꯇ ꯐꯪꯗꯅ ꯂꯩꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯅꯪꯅ ꯍꯦꯛ ꯀꯥꯡꯇꯧꯔꯛꯄꯁꯤꯃ ꯌꯥꯔꯦ ꯂꯥꯛꯑꯣ ꯏꯃꯥ ꯍꯣꯏꯒꯤ ꯆꯥꯛꯁꯦ ꯄꯤꯔꯝꯃꯒ ꯏꯕꯥꯅꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯤꯟꯃꯤꯟꯅꯧꯁꯦ ꯐꯤ ꯈꯔ ꯂꯣꯏꯁꯤꯟꯒꯗꯕ ꯂꯩꯌꯦꯕ ꯂꯨꯍꯣꯡꯕ ꯌꯥꯅꯤꯅ ꯑꯩꯒꯤ ꯀꯅꯥꯝ ꯂꯩꯇꯦ ꯅꯪ ꯈꯪꯉꯤꯗꯨꯅꯤ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯃꯌꯥ ꯑꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯕꯣꯛꯂꯩꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯨꯗꯕꯅ ꯑꯗꯨꯃꯛ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝꯗ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯔꯥꯡ ꯑꯃꯁꯨ ꯇꯧꯅꯔꯝꯃꯤ ꯑꯌꯨꯛꯀꯤ ꯀꯣꯔꯧ ꯍꯟꯕ ꯏꯄꯥꯅ ꯉꯥꯟꯊꯣꯏꯗꯨꯅ ꯃꯁꯦꯛ ꯃꯉꯥꯜ ꯂꯩꯅ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ ꯀꯕꯣꯛꯂꯩ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯐꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯤ ꯑꯉꯧꯕ ꯑꯃ ꯊꯥꯗꯨꯅ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯅꯨꯡꯁꯤ ꯋꯥꯁꯛ ꯑꯣꯏꯅꯒꯤ ꯃꯇꯥꯒꯨꯝ ꯀꯗꯥꯏꯗ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯈꯟꯗꯨꯅ ꯀꯨꯟꯗꯣ ꯆꯦꯛꯁꯤꯟꯅ ꯂꯦꯡꯂꯝꯃꯤ ꯑꯃꯨꯁꯅ ꯃꯁꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯂꯩꯅꯥ ꯁꯣꯏꯊꯣꯛꯇꯅ ꯅꯤꯡꯊꯤꯖꯅ ꯂꯦꯡꯉꯨꯀꯣ ꯕꯦꯝꯃ ꯁꯣꯏꯕ ꯂꯥꯛꯄꯒ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ ꯍꯣꯏ ꯏꯃꯥ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯥꯂꯦꯝ ꯅꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯍꯣꯔꯦꯟ ꯂꯩ ꯆꯥꯏꯅꯕꯁꯤꯡꯗꯣ ꯍꯦꯛꯄ ꯂꯣꯏꯔꯦꯅ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦ ꯃꯥꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯏꯕ ꯑꯧ ꯏꯃꯥ ꯂꯥꯛꯑꯦ ꯂꯥꯛꯑꯦ ꯉꯥꯟꯕ ꯅꯪ ꯂꯩꯗꯨ ꯀꯌꯥꯝ ꯍꯦꯛꯑꯒꯦ ꯏꯃꯥꯅ ꯍꯪꯉꯝꯕꯇ ꯉꯥꯏꯔꯤꯅ ꯉꯥꯟꯕ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯇꯨꯅ ꯂꯩꯁꯤꯡꯗꯨ ꯃꯃꯥꯗ ꯎꯠꯂꯤ ꯏꯃꯥ ꯌꯥꯔꯗ꯭ꯔꯁꯤꯅ ꯑꯁ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯍꯧꯕꯈꯩ ꯂꯣꯏꯅ ꯍꯦꯛꯇꯠꯂꯕꯅꯤ ꯍꯩꯃ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ ꯍꯣꯏ ꯌꯥꯔꯅꯤ ꯑꯣꯟꯊꯣꯛꯅꯕ ꯌꯥꯝꯈ꯭ꯔꯦ ꯑꯗꯣ ꯅꯌꯥꯝꯕꯒ ꯄꯨꯟꯅ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯨꯀꯣ ꯏꯃꯥꯁꯨ ꯀꯔꯤꯅꯣ ꯑꯔꯥꯡꯐꯝꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯃꯨꯛꯇ ꯁꯦꯝ ꯁꯥꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯣꯕꯦ ꯇꯧꯅꯗꯅꯕ ꯍꯣꯏ ꯏꯃꯥ ꯑꯁ ꯏꯆꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯌꯥꯝ ꯐꯖꯩꯕꯣ ꯁꯨꯃꯥꯏꯅ ꯅꯣꯡꯃꯇꯁꯨ ꯀꯦꯕ ꯎꯗ꯭ꯔꯤ ꯏꯆꯦꯅ ꯏꯆꯦꯁꯤ ꯀꯦꯁꯤꯜꯂꯗꯤ ꯐꯖꯕꯖꯥꯠꯅꯤꯀꯣ ꯃꯥꯂꯦꯝꯅ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅꯤ ꯂꯧ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯅꯤ ꯐꯖꯩꯁꯤꯗꯤ ꯏꯁ ꯀꯌꯥꯗꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤꯕ ꯃꯥꯂꯦꯝꯅ ꯆꯨꯝꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯐꯖꯕꯒꯤ ꯏꯆꯦꯁꯨ ꯐꯖꯩ ꯅꯠꯇ꯭ꯔꯣ ꯅꯕꯥꯅꯤꯅ ꯍꯥꯟꯅ ꯄꯣꯛꯄꯅꯤ나 ꯉꯥꯟꯕꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯨꯏꯁꯦ ꯉꯁꯤꯗꯤ ꯏꯆꯦꯁꯤ ꯇꯁꯦꯡꯅ ꯐꯖꯩ ꯅꯆꯤꯟꯊꯤ ꯍꯥꯏ ꯍꯣꯔꯦꯟ ꯏꯕꯥꯏꯗꯨ ꯂꯥꯛꯑꯒ ꯉꯥꯎꯊꯣꯛꯈꯤꯗꯅꯕꯀꯣ ꯌꯥꯔꯦ ꯅꯕꯥꯅꯤ ꯑꯝꯇ ꯏꯃꯨꯡꯗ ꯆꯪꯉꯣ ꯊꯕꯛꯀꯥꯗꯣ ꯈꯔ ꯌꯦꯡꯁꯤꯜꯂꯨꯁꯨ ꯅꯈꯣꯏꯅꯒꯤ ꯐꯤꯔꯣꯜꯗꯤ ꯁꯦꯝ ꯁꯥꯔꯕꯣ ꯃꯥꯂꯦꯝꯅ ꯍꯣꯏ ꯏꯆꯦ ꯂꯣꯏꯅ ꯂꯥꯡꯗꯅ ꯂꯣꯏꯔꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯣ ꯑꯁꯨꯝꯅ ꯀꯕꯣꯛꯂꯩꯁꯨ ꯂꯩ ꯂꯦꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯣꯌꯨꯝꯕ ꯃꯍꯥꯛꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯄꯥꯅ ꯌꯦꯠꯇ ꯃꯃꯥꯅ ꯑꯣꯏꯗ ꯐꯝꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ ꯅꯪꯕꯨ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯨꯅꯦ ꯌꯦꯡꯉꯣꯏ ꯍꯣꯔꯦꯟꯅꯦ ꯅꯨꯃꯤꯗꯥꯡ ꯇꯥꯗꯣꯔ ꯐꯥꯎꯅꯤ ꯅꯪꯅ ꯀꯔꯤꯝꯇ ꯆꯥꯗꯅ ꯁꯨꯃꯥꯡꯗꯨꯗ ꯐꯝꯂꯨꯗꯧꯔꯤꯕꯗꯣ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯨꯅꯦ ꯅꯪꯕꯨ ꯅꯦ ꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯁꯥꯁꯦ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯍꯩꯃ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯀꯔꯤꯒꯤ ꯄꯥꯈꯠꯇꯣꯏꯅꯣ ꯅꯨꯄꯥꯅꯕꯣ ꯏꯅꯦ ꯅꯨꯄꯥꯁꯨ ꯃꯤꯅꯤꯗ ꯍꯣꯔꯦꯟꯅꯦ ꯆꯠꯇꯧꯔꯤꯗꯣ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯩꯋꯣ ꯇꯧꯔꯒ ꯂꯣꯏꯅ ꯆꯠꯇꯧꯔꯤꯗꯣ ꯑꯗꯨꯗ ꯈꯟꯕꯗ ꯑꯩ ꯃꯥꯏꯁꯤ ꯀꯥꯏꯕꯗ ꯂꯣꯏꯔꯝꯅꯤ ꯍꯩꯃ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ ꯍꯣ ꯆꯠꯅꯕꯤꯅꯦ ꯆꯠꯅꯕꯤ ꯅꯪꯅ ꯊꯟꯇ ꯅꯠꯇꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯧꯔꯤꯁꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅꯁꯨ ꯂꯥꯛꯂꯕ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ ꯍꯩꯃ ꯃꯄꯥꯟꯗ ꯃꯤ ꯈꯔ ꯂꯥꯡꯕ ꯃꯥꯜꯂꯤꯗ ꯍꯩꯃ ꯄꯣꯠ ꯄꯨꯔꯛꯂꯕ ꯃꯥꯜꯂꯤꯅꯦ ꯏꯕꯨꯡꯉꯣ ꯇꯥꯗꯒ ꯏꯅꯝꯃꯒ ꯆꯥꯛ ꯅꯤꯡꯊꯤꯅ ꯆꯥꯕꯤꯍꯧꯔꯣꯀꯣ ꯑꯩ ꯃꯄꯥꯟꯂꯣꯝꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯎꯟꯄꯣꯠ ꯄꯨꯔꯛꯄꯗꯧꯅ ꯇꯧꯏ ꯏꯕꯦ ꯌꯥꯏꯅ ꯀꯦꯇꯨꯀꯤꯌꯥ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯜꯂꯨ ꯆꯠꯂꯨ ꯑꯩꯁꯨ ꯂꯣꯏꯔꯛꯀꯗꯧꯔꯦ ꯂꯥꯛꯑꯒꯦ ꯃꯄꯥꯜꯗꯅꯦ ꯃꯈꯣꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈꯤꯕꯅꯤ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯀꯧꯁꯤꯜꯂꯣ ꯑꯗꯨꯒ ꯄꯣꯠ ꯆꯩꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯅꯕ ꯑꯝꯇ ꯂꯥꯡꯉꯣꯏꯕꯦꯝ ꯍꯣꯏ ꯏꯅꯝꯃ ꯑꯩꯅ ꯐꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯒꯤ ꯑꯋꯨꯟꯄꯣꯠꯁꯤꯡ ꯄꯨꯔꯛꯂꯤꯕꯗꯨ ꯃꯐꯝ ꯆꯥꯅ ꯁꯤꯜ ಲಾಂದುꯅ ꯊꯝꯕꯤꯔꯝꯃꯤ ꯂꯥꯏꯔꯖꯔꯕꯒꯤ ꯋꯥꯅꯤ ꯋꯥ ꯈꯪꯕ ꯑꯃꯨꯁꯅꯥꯅꯤ ꯑꯗꯨꯅ ꯃꯁꯥ ꯅꯤꯡꯉꯣꯜ ꯑꯃꯈꯛ ꯌꯥꯎꯖꯔꯕꯁꯨ ꯋꯥꯠꯇꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯇꯅꯕ ꯍꯥꯏꯗꯨꯅ ꯑꯋꯨꯟꯄꯣꯠ ꯅꯤꯡꯊꯤꯅ ꯎꯠꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯕꯣꯛꯂꯩꯁꯨ ꯂꯩ ꯂꯦꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯡꯂꯝꯃꯤ ꯄꯨꯔꯅꯤꯃꯥꯅ ꯀꯕꯣꯛꯂꯩ ꯅꯪ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯏꯃꯥꯒ ꯃꯥꯂꯦꯝꯒ ꯉꯥꯟꯕꯒꯁꯨ ꯄꯨꯟꯅ ꯆꯥꯍꯧꯅꯕ ꯇꯧꯔꯁꯤ ꯑꯩꯅ ꯑꯉꯥꯡꯗ ꯆꯥꯛ ꯊꯤꯍꯜꯂꯕꯅꯤ ꯐꯝꯃꯣ ꯁꯤꯗ ꯍꯣꯏ ꯃꯥꯂꯦꯝꯒ ꯉꯥꯟꯕꯒꯗꯣ ꯀꯧꯁꯤꯟꯕꯤꯔꯛꯑꯣ ꯍꯣꯏ ꯑꯩ ꯀꯧꯁꯤꯜꯂꯛꯑꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ
ꯎꯈꯝ ꯑꯃꯃꯝꯗ ꯐꯝꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯃꯄꯣꯛꯅꯤ ꯁꯥꯒꯩ ꯂꯦꯞꯇꯦ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤꯗꯤ ꯀꯕꯣꯛꯂꯩ ꯃꯇꯥꯡꯅ ꯃꯇꯝꯅ ꯄꯨꯔꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯒꯗꯧꯔꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯝ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯕꯣꯛꯂꯩꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯗ ꯅꯨꯡꯁꯤꯅ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ, ꯏꯆꯦ ꯉꯁꯤꯗꯤ ꯏꯄ꯭ꯋꯥꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯇꯪ ꯏꯜꯂꯝꯒꯦ꯫ ꯃꯥꯂꯦꯝꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩ꯫ ꯏꯆꯦ, ꯃꯁꯤꯅ ꯉꯁꯤꯗꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯦꯟꯒꯠꯄ ꯀꯟꯈꯠꯄ ꯉꯝꯕ ꯑꯣꯏꯖꯔꯣꯀꯣ꯫ ꯉꯥꯟꯕ, ꯂꯥꯛꯑꯣ ꯏꯆꯦ ꯆꯥꯛ ꯏꯟꯒꯦ꯫ ꯏꯆꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯃꯄꯤ ꯄꯣꯞ ꯄꯣꯞ ꯇꯥꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯃꯨ ꯁꯅꯥꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ, ꯍꯦ ꯌꯥꯔꯦ ꯇꯣ ꯆꯥꯛ ꯆꯥꯕꯗꯅꯦ ꯅꯥꯄꯤ ꯇꯥꯕ ꯇꯧꯍꯩꯗꯦ꯫ ꯇꯣ ꯕꯨꯡꯉꯣ, ꯃꯥꯂꯦꯝ, ꯉꯥꯟꯕ, ꯅꯆꯦꯁꯤ ꯋꯥꯔꯅꯤ ꯇꯣꯛꯑꯣꯅꯦ ꯅꯈꯣꯏꯕꯣ꯫ ꯁꯤꯁꯦ ꯆꯥꯛꯇꯣ ꯅꯤꯡꯊꯤꯅ ꯑꯝꯇ ꯆꯥꯊꯣꯛꯎꯁꯦ, ꯑꯗꯨꯒꯅꯦ ꯅꯆꯦꯁꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯅꯕ꯫ ꯀꯕꯣꯛꯂꯩꯅ ꯏꯃꯥ, ꯉꯁꯤꯅ ꯅꯆꯥꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯀꯣꯏꯃ꯫ ꯍꯩ ꯇꯧꯍꯩꯗꯦꯅꯦ, ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯆꯥꯃꯤꯟꯅꯕ ꯌꯥꯏꯅꯦ꯫ ꯍꯩ ꯂꯣꯏꯁꯤꯜꯂꯨ ꯆꯥꯛꯇꯣ ꯃꯄꯨꯡ ꯐꯥꯅ ꯑꯝꯇ ꯆꯥꯊꯣꯛꯎ ꯏꯆꯥꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯇꯨꯃꯤꯟ ꯆꯥꯛ ꯆꯥꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯣꯌꯨꯝꯕꯁꯨ ꯅꯤꯡꯊꯤꯔꯕ ꯐꯩꯖꯣꯝ ꯑꯃꯗꯤ ꯏꯅ ꯐꯤꯁꯦꯠ ꯆꯥꯗꯨꯅ ꯄꯥꯝꯃꯨꯕꯤ ꯃꯍꯥꯛꯄꯨ ꯂꯧꯔꯨꯅꯕ ꯍꯥꯏꯗꯅ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯡꯈ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯌꯥꯏꯅ ꯈꯤꯠꯃ ꯍꯦꯜꯂꯤ ꯃꯃꯧ ꯂꯥꯛꯇꯣꯔꯦ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯍꯔꯥꯎꯖꯈ꯭ꯔꯦ꯫ ꯏꯕꯦꯌꯥꯏ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯄꯥꯝꯕ ꯃꯤꯁꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯪꯒꯅ ꯂꯨꯍꯣꯡꯕꯗꯨ ꯃꯤꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ꯫ ꯃꯃꯥꯒꯤ ꯃꯑꯣꯡ ꯈꯪꯗꯨꯅ ꯅꯣꯌꯨꯝꯕꯅ ꯀꯕꯣꯛꯂꯩꯒꯤ ꯂꯩꯇꯕꯁꯤꯡ ꯇꯠꯇꯅ ꯈꯪꯍꯟꯗꯅ ꯃꯦꯜꯂꯝꯃꯤ꯫ ꯅꯣꯌꯨꯝꯕ ꯅꯥꯇꯣꯟꯒꯤ ꯁꯣꯔ ꯑꯍꯥꯡꯕ ꯌꯦꯡꯗꯨꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯄꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨ ꯊꯥꯔꯝꯂꯤꯕ ꯐꯤꯗꯥꯁꯤꯡ ꯑꯗꯨꯗ ꯐꯝꯅꯗꯨꯅ ꯀꯩꯅꯥ ꯊꯣꯛꯂꯛꯄ ꯉꯥꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯩꯃꯥ, ꯕꯣꯔ ꯂꯥꯛꯏꯅꯦ, ꯀꯩꯅꯥꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯍꯩ ꯀꯕꯣꯛꯂꯩ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯕꯣꯔ ꯌꯧꯔꯛꯑꯦꯅꯦꯍꯦ ꯏꯆꯦ, ꯕꯣꯔ ꯂꯥꯛꯍꯧꯔꯦ꯫ ꯍꯩꯃꯥ, ꯕꯣꯔ ꯂꯥꯛꯑꯕꯣ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯣꯔ ꯑꯣꯛꯀꯗꯧꯅꯤ꯫ ꯂꯥꯛꯑꯣ ꯍꯩ ꯃꯦꯝꯊꯣꯏ, ꯀꯦꯇꯨꯀꯤ, ꯕꯣꯔ ꯑꯣꯛꯎꯔꯁꯤ ꯂꯥꯛꯑꯣ, ꯑꯔꯥꯡꯐꯝꯅ ꯉꯥꯏꯗꯨꯅ ꯁꯣꯏ ꯂꯩꯔꯝꯃꯅꯤ꯫ ꯍꯩ ꯂꯥꯎ ꯍꯩ꯫ ꯑꯁꯨꯝꯅ ꯃꯃꯥ ꯑꯍꯨꯝꯅ ꯕꯣꯔꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯅꯣꯌꯨꯝꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗꯤ ꯀꯌꯥꯗꯤ ꯅꯤꯡꯊꯤꯔꯤ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯅꯤ꯫ ꯄꯥꯈꯪ ꯃꯥꯒꯤ ꯁꯕꯥꯅꯒ ꯅꯤꯡꯊꯤꯖꯕꯅꯤ, ꯁꯛꯇꯁꯨꯗ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ꯫ ꯒꯨꯟ ꯄꯨꯝꯅꯃꯛꯅ ꯂꯩꯇꯦꯡꯂꯕ, ꯍꯦꯛ ꯎꯕꯗ ꯉꯥꯎꯗꯕ ꯂꯩꯇꯕ ꯁꯑꯣꯡ ꯁꯥꯗꯥ ꯍꯥꯏꯕꯗꯨꯃꯛꯅꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯣꯌꯨꯝꯕꯕꯨ ꯎꯕꯗ ꯃꯁꯤ ꯁꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯩꯃꯥ ꯏꯟꯗꯨ, ꯉꯥꯏꯈꯣꯅꯦ, ꯌꯦꯡꯉꯨꯅꯤ ꯅꯪꯕꯣ, ꯕꯣꯔ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯃꯤ꯫ ꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯛꯌꯦꯠ ꯑꯁꯤꯅꯒ ꯐꯖꯕꯅꯦ꯫ ꯃꯁꯛꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯂꯨꯝ ꯍꯦꯛ ꯂꯥꯎꯏ ꯃꯤ ꯅꯪꯕꯨ꯫ ꯍꯣꯏꯅꯦ, ꯑꯩꯁꯨ ꯌꯦꯡꯂꯝꯂꯤꯕꯅꯤ, ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯈ꯭ꯔꯦ꯫ ꯆꯨꯡ ꯐꯤꯔꯥꯜ ꯆꯞ ꯆꯥꯔꯗꯅ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤꯀꯣ, ꯀꯨꯆꯨꯇꯕꯨ ꯃꯨꯔꯞ ꯇꯧꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯍꯣ, ꯅꯨꯄꯥꯗꯤ ꯈꯔ ꯃꯨꯕꯁꯤꯅ ꯅꯨꯄꯥ ꯃꯥꯟꯕꯅꯦ, ꯑꯩꯗꯤ ꯉꯥꯎꯖꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ ꯍꯣ, ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯀꯩꯁꯨ ꯇꯥꯗꯕꯅꯦ꯫ ꯃꯁꯥꯁꯤ ꯇꯅꯥꯜꯂꯗꯅ ꯉꯧꯔꯣꯛ ꯍꯦꯛ ꯉꯧꯔꯗꯅ ꯆꯥꯕꯗ ꯍꯥꯎꯒꯗꯕ ꯁꯛꯇꯥ ꯍꯥꯏꯕꯗꯨꯅꯦꯃꯤ꯫ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯄ ꯏꯟꯗꯨ ꯏꯕꯦꯝꯃ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯡ ꯑꯗꯨꯕꯨꯗꯤ ꯑꯔꯥꯟꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯦꯜ ꯄꯥꯏꯔꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯄꯥꯝꯗꯅ ꯇꯥꯟꯅꯔꯝꯂꯤꯕ ꯃꯤꯅꯤꯗꯣ꯫ ꯃꯥꯅ ꯁꯤ ꯈꯥꯡꯂꯤꯈꯩ ꯌꯥꯗꯗꯅ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯤꯁꯤꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯥꯡꯕ ꯀꯜꯂꯒ ꯐꯪꯉꯤꯗꯣ ꯊꯣꯛꯑꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯑꯃꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯀꯕꯣꯛꯂꯩ ꯅꯤꯡꯊꯤꯅ ꯃꯆꯨ ꯇꯥꯅ ꯂꯨ ꯍꯦꯛ ꯂꯥꯎꯅ ꯀꯦꯔꯕꯒꯤ ꯇꯨꯡꯗ ꯈ꯭ꯋꯥꯡꯗꯅ ꯅꯤꯡꯊꯤꯔꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛ, ꯐꯨꯔꯤꯠꯅ ꯔꯦꯁꯟ ꯐꯨꯔꯤꯠ, ꯑꯗꯨꯒ ꯀꯣꯛꯇꯅ ꯀꯖꯦꯡ ꯂꯩ ꯍꯥꯞ꯫ ꯅꯤꯡꯉꯣꯜꯒꯤ ꯅꯤꯡꯊꯤꯔꯕ ꯃꯄꯨꯡ ꯐꯥꯔꯕ ꯊꯕꯥꯛ ꯑꯗꯨꯗ ꯇꯥꯔꯛꯂꯤꯕ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯤꯖꯦꯠ ꯑꯗꯨꯒꯤ ꯃꯒꯨꯟ ꯍꯥꯞꯄꯒꯨꯝ ꯇꯧꯔꯅꯤ꯫ ꯃꯥꯏꯊꯣꯡ ꯌꯦꯡꯉꯤ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯨꯝ ꯅꯤꯡꯊꯤꯖꯕꯤꯅꯤꯗꯣ꯫ ꯐꯖꯔꯕ ꯃꯄꯨꯡ ꯐꯥꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯥꯂꯦꯝ ꯂꯩꯁꯥꯅ ꯂꯥꯏꯕꯛꯇ ꯉꯥꯟꯊꯣꯏꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯦꯡꯂꯨꯕꯗ ꯀꯣꯛꯇ ꯍꯥꯞꯂꯤꯕ ꯀꯖꯦꯡꯂꯩ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯎꯔꯤꯛ ꯁꯦꯠ ꯑꯃꯁꯨ ꯍꯥꯞꯂꯤꯗꯣ꯫ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯥ ꯑꯃꯅ ꯁꯦꯠ ꯆꯥꯒꯗꯕꯗꯨ ꯆꯞ ꯍꯦꯛ ꯆꯥꯅ ꯁꯦꯠꯂꯕꯗ ꯀꯌꯥꯗꯤ ꯅꯤꯡꯊꯤꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯕꯦꯝꯃ, ꯀꯕꯣꯛꯂꯩ, ꯂꯣꯏꯔꯕ꯭ꯔꯥ ꯅꯪ? ꯑꯗꯨꯗꯤ ꯁꯨꯃꯥꯡꯗ ꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯏꯕꯨꯡꯉꯣ, ꯃꯥꯂꯦꯝ, ꯉꯥꯟꯕ, ꯂꯥꯛꯑꯣ ꯅꯆꯦꯕꯨꯅꯦ ꯁꯨꯃꯥꯡꯗ ꯄꯨꯊꯣꯛꯂꯔꯣ ꯂꯥꯛꯑꯣ꯫
ꯃꯥꯂꯦꯝꯅ ꯍꯣꯏꯅꯦ ꯉꯥꯟꯕ ꯅꯪꯅ ꯑꯣꯏꯗ ꯂꯩꯔꯣ ꯑꯩꯅ ꯌꯦꯠꯇ ꯂꯩꯔꯒꯦ ꯏꯆꯦ ꯂꯥꯎꯊꯣꯛꯁꯤ ꯑꯁꯨꯝꯅ ꯃꯧꯄꯥ ꯅꯨꯄꯥ ꯑꯅꯤꯅ ꯌꯦꯛꯀ ꯑꯣꯏꯒ ꯊꯥꯡꯗꯨꯅ ꯃꯆꯦꯕꯨ ꯁꯝꯗꯨꯅ ꯁꯨꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯏꯁꯩ ꯁꯛꯄꯤꯅ ꯀꯩꯅꯥꯗꯨ ꯄꯨꯁꯤꯟꯒꯦ ꯇꯧꯕꯗ ꯀꯕꯣꯛ ꯂꯩꯅ ꯃꯊꯣꯡ ꯈꯔ ꯆꯥꯖꯗꯕꯅꯤ ꯂꯣꯌꯨꯝꯕꯅ ꯀꯣꯌꯦꯠꯋꯣ ꯐꯩꯖꯣꯡꯋꯣ ꯇꯧꯔꯒ ꯁꯦꯠꯇꯨꯅ ꯐꯝꯂꯝꯕꯗꯨ ꯎꯕꯗ ꯈꯪꯅꯣꯛ ꯍꯦꯛ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯐꯥꯛ ꯐꯥꯛ ꯂꯥꯎꯅ ꯍꯦꯛ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯀꯕꯣꯛ ꯂꯩꯒꯤ ꯃꯇꯧꯗꯨꯗ ꯏꯁꯩ ꯁꯛꯄꯤꯗꯨꯅ ꯅꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯍꯩ ꯕꯦꯝꯃ ꯇꯧꯍꯩꯗꯦꯅꯦ ꯅꯣꯛꯀꯅꯨꯅꯦ ꯅꯪꯕꯨ ꯃꯌꯥꯝꯁꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯦ ꯀꯕꯣꯛ ꯂꯩ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩꯗꯤ ꯇꯥ ꯂꯣꯌꯨꯝꯕꯁꯤ ꯎꯕꯗ ꯅꯣꯛꯅꯤꯡꯃꯟꯗꯅ ꯈꯥꯝꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯦꯠ ꯆꯥꯕꯁꯦ ꯑꯩꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅꯤꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯃꯁꯛꯁꯤ ꯌꯦꯡꯕꯗ ꯍꯩ ꯐꯠꯇꯦ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯁꯦ ꯁꯤꯗ ꯐꯝꯁꯤꯁꯦ ꯑꯣꯏꯔꯣꯝꯗ ꯁꯤ ꯇꯞꯅ ꯐꯝꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯕꯣꯛ ꯂꯩ ꯂꯣꯌꯣꯝꯕꯒꯤ ꯑꯣꯏꯔꯣꯝꯗ ꯐꯝꯍꯜꯂꯤ ꯀꯕꯣꯛ ꯂꯩꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯣꯛꯈꯤꯕꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯍꯩꯃꯥ ꯍꯥꯏꯗꯅ ꯍꯥꯏꯅꯔꯗꯨꯅ ꯅꯣꯛꯅꯔꯝꯃꯤ ꯀꯕꯣꯛ ꯂꯩ ꯃꯁꯥꯗꯨ ꯐꯝꯂꯤ ꯍꯥꯏꯕꯗꯅꯤ ꯃꯃꯤꯠ ꯑꯗꯨꯗꯤ ꯂꯣꯌꯣꯝꯕꯗ ꯄꯩꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯁꯩ ꯁꯛꯄꯤ ꯁꯅꯥꯍꯟꯕꯤꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯉꯛ ꯑꯗꯨ ꯁꯦꯝꯃꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯦꯛꯇ ꯌꯦꯡꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯂꯩꯃꯅ ꯍꯩꯃꯥ ꯑꯃꯨꯁꯅꯥ ꯅꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯃꯃꯤꯠ ꯑꯁꯤ ꯕꯣꯔ ꯑꯁꯤꯗ ꯁꯨꯝ ꯌꯦꯡꯗꯅ ꯂꯩꯔꯦꯃꯤ ꯉꯁꯥꯏꯗꯒꯤꯅꯤ ꯀꯩꯅꯥ ꯁꯦꯟꯅꯕ ꯅꯨꯄꯤꯁꯤ ꯋꯥꯔꯦꯕ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯅꯠꯇꯦ ꯅꯨꯄꯥꯁꯤ ꯑꯃꯨꯛꯇ ꯎꯗꯗꯧꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯏꯃꯤ ꯌꯥꯝ ꯄꯥꯝꯃꯤ ꯅꯨꯄꯥꯁꯤ ꯏꯁꯤꯌꯥ ꯑꯩꯁꯨ ꯈꯪꯗꯦꯌꯦ ꯀꯔꯤ ꯇꯧꯒꯗꯕ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯁꯩꯁꯛꯄꯤꯁꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯃꯥ ꯁꯦꯟꯅꯕꯗ ꯇꯧꯔꯤꯁꯤ ꯑꯩꯕꯨ ꯃꯧꯄꯥ ꯑꯅꯤꯁꯤ ꯆꯪꯍꯜꯂꯒ ꯍꯥꯏꯍꯟꯁꯤꯔꯅꯦ ꯏꯁ ꯍꯥꯏꯅꯨ ꯀꯔꯝꯍꯥꯏꯅ ꯃꯤ ꯆꯪꯂꯒ ꯍꯥꯏꯍꯜꯂꯨꯗꯧꯔꯤꯕꯅꯣ ꯁꯤꯕꯣ ꯌꯥꯔꯣꯏ ꯃꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯣꯏꯕꯨ ꯍꯥꯟꯅ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯁꯤꯟꯅꯍꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯃꯤ ꯅꯣꯏꯕꯣ ꯏꯁꯤꯌꯥ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒꯅꯤꯗꯤ ꯈꯪꯗꯕꯅꯤꯅ ꯀꯔꯤꯝꯇꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯀꯕꯣꯛ ꯂꯩꯒꯤ ꯃꯃꯥꯟꯅꯕꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯄꯨꯔꯅꯤꯃꯥꯁꯨ ꯑꯃꯨ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯕꯣꯛ ꯂꯩꯅ ꯇꯧꯔꯤꯁꯤꯕꯣ ꯃꯤ ꯕꯣꯔꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯅ ꯅꯣꯛꯅꯕꯗ ꯂꯣꯏꯔꯦꯃꯤ ꯀꯩꯅꯣ ꯃꯤꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯑꯩ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯗ꯭ꯔꯦꯗ ꯄꯨꯔꯅꯤꯃꯥ ꯏꯕꯦꯝꯃ ꯃꯥꯂꯦꯝꯅ ꯏꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯁꯤꯅ ꯃꯌꯥ ꯑꯗꯨꯝ ꯍꯤꯒꯠꯇꯅ ꯃꯃꯤꯠ ꯑꯁꯦ ꯏꯕꯥꯏꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉ ꯂꯩꯁꯤꯕꯣ ꯀꯩꯅꯣ ꯈꯪꯗꯦ ꯑꯁ ꯃꯤ ꯃꯃꯥꯡꯁꯤꯗ ꯑꯗꯨꯝ ꯏꯀꯥꯏꯈ꯭ꯔꯦꯗ ꯑꯣꯏꯕ ꯀꯅꯥꯝꯇꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏ ꯍꯩ ꯅꯨꯄꯥ ꯃꯆꯥ ꯏꯃꯥ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯤ ꯀꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯏꯃꯥ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯃꯅꯁꯨ ꯑꯩꯉꯣꯟꯗ ꯃꯥꯂꯦꯝ ꯅꯪ ꯅꯆꯦꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯂꯣꯟꯅ ꯆꯪꯉꯣ ꯑꯗꯨꯒ ꯃꯅꯥꯀꯣꯡꯗ ꯂꯣꯟ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯨ ꯁꯨꯝ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯑꯁ ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯑꯩ ꯆꯪꯕ ꯇꯜꯂꯤꯗ ꯏꯆꯦ ꯈꯔ ꯆꯪꯕꯤꯌꯨ ꯏꯆꯦꯅ ꯅꯨꯄꯤꯅꯤꯅ ꯑꯁ ꯑꯩꯗꯤ ꯄꯦꯜꯂꯕꯅꯦ ꯑꯣꯏꯕ ꯑꯩꯅ ꯅꯍꯥꯟꯅ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯁꯤ ꯍꯥꯏꯕꯗꯗꯤ ꯅꯣꯡꯃꯇ ꯌꯥꯈꯤꯗꯦꯕ ꯃꯤꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯕꯗ ꯐꯝꯅꯒꯦꯗꯣ ꯃꯃꯤꯠ ꯑꯁꯤ ꯎꯖꯔꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯁꯤꯕꯨ ꯃꯤꯅ ꯎꯔꯒ ꯑꯉꯥꯎꯕꯤ ꯃꯥꯜꯂꯣꯏꯗ꯭ꯔꯕ ꯑꯩꯕꯨ ꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯑꯁ ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯏꯆꯦ ꯑꯃꯨꯛꯇ ꯆꯪꯕꯤꯌꯣ ꯑꯗꯨꯒ ꯃꯅꯥꯀꯣꯡꯗ ꯂꯣꯟ ꯑꯣꯏꯔꯁꯨ ꯑꯝꯇ ꯍꯥꯏꯕꯤꯔꯨꯆꯣ ꯑꯁ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯍꯣꯏ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯕ ꯆꯪꯈꯤꯒꯦ ꯑꯁ ꯌꯥꯏꯗꯨꯅ ꯄꯨꯔꯅꯤꯃꯥ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯕꯣꯛ ꯂꯩꯅ ꯃꯃꯤꯠ ꯃꯅꯥ ꯑꯣꯠꯇꯅ ꯌꯦꯡꯂꯤꯕꯗꯨꯗ ꯃꯅꯥꯀꯣꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯕꯣꯛ ꯂꯩ ꯀꯩꯅꯣ ꯅꯃꯤꯠ ꯅꯅꯥꯗꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯃꯤꯅ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦ ꯍꯥꯏꯅꯔꯦꯃꯤ ꯅꯪꯕꯣ ꯇꯨꯃꯤꯟ ꯑꯝꯇ ꯐꯝꯃꯣ ꯍꯥꯏꯕ ꯇꯤꯜꯂꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯅꯪ ꯎꯕꯗ ꯅꯣꯛꯅꯕꯗ ꯁꯤꯗꯧꯔꯦꯃꯤ ꯇꯨꯃꯤꯟ ꯐꯝꯃꯣꯕ ꯃꯤ ꯑꯔꯥꯡꯐꯝꯒꯁꯦ ꯃꯀꯣꯛꯀ ꯂꯣꯏ ꯉꯥꯎꯅꯔꯦ ꯍꯥꯏꯕ ꯅꯪꯕꯣ ꯀꯕꯣꯛ ꯂꯩ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯁ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯌꯦꯡꯉꯣ ꯇꯥꯜꯂꯨꯝꯕꯁꯦ ꯄꯛꯇꯤ ꯍꯥꯏꯕ ꯃꯁꯛꯁꯦ ꯌꯦꯡꯕꯗ ꯀꯣꯌꯦꯠ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯌꯦꯡꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯄꯨꯔꯅꯤꯃꯥ ꯀꯕꯣꯛ ꯂꯩꯅ ꯋꯥꯒ ꯉꯥꯡꯗꯅ ꯇꯧꯔꯛꯄꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯍꯩ ꯋꯥ ꯉꯥꯡꯒꯅꯨꯅꯤ ꯅꯪꯕꯣ ꯋꯥ ꯉꯥꯡꯕ ꯌꯥꯗꯤꯌꯦ ꯑꯩꯅ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯈꯔ ꯆꯠꯂꯨ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯤꯁꯦ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯕꯤ ꯅꯃꯤꯠ ꯅꯅꯥꯗꯣ ꯆꯣꯏꯗꯅ ꯐꯝꯃꯨꯀꯣ ꯑꯩ ꯌꯦꯡꯗꯣꯏꯅꯤ ꯃꯊꯪ ꯅꯃꯤꯠ ꯅꯅꯥꯗꯣ ꯆꯣꯏꯔꯛꯑꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯔꯅꯤꯃꯥꯁꯨ ꯊꯣꯛꯂꯛꯂꯝꯃꯤ ꯍꯟꯗꯛꯇꯤ ꯀꯕꯣꯛ ꯂꯩꯁꯨ ꯂꯣꯌꯨꯝꯕꯗ ꯌꯦꯡꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯣꯌꯨꯝꯕꯒꯤ ꯃꯁꯛ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯩꯅꯣ ꯃꯥꯅ ꯄꯪꯅꯣꯛꯇ ꯅꯣꯛꯏꯁꯤꯅ ꯑꯩꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯩꯁꯨ ꯃꯥꯁꯤ ꯑꯝꯇ ꯐꯖꯅ ꯑꯝꯇ ꯌꯦꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯀꯥꯏꯕꯒ ꯀꯩꯒ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯁꯤꯅ ꯄꯪꯌꯦꯡꯇ ꯌꯦꯡꯉꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯅ ꯏꯆꯦꯕ ꯌꯥꯏ ꯌꯦꯡꯉꯨꯅꯤ ꯅꯪꯕꯣ
ꯉꯁꯥꯏꯗꯒꯤ ꯅꯃꯧꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯁꯤꯕꯨ ꯅꯠꯇꯦ ꯉꯥꯎꯔ ꯆꯥꯟꯅꯩꯕ ꯁꯨꯃꯥꯡ ꯃꯌꯥꯏꯁꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯣꯏꯅꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯝꯂꯤꯕꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯅꯠꯇꯦ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯌꯥꯝꯅ ꯄꯥꯝꯅ ꯎꯏꯗ ꯀꯌꯥ ꯌꯥꯝꯅꯕꯨ ꯄꯥꯝꯃꯨꯔꯖꯥꯠꯅꯣ ꯏꯆꯥꯅꯨꯄꯥꯁꯤꯗ ꯑꯗꯨꯝ ꯌꯦꯡꯗꯅ ꯃꯃꯤꯠ ꯑꯁꯤ ꯂꯩꯔꯦꯅꯤ ꯅꯣꯏꯕꯨ ꯑꯗꯨꯅꯦ ꯃꯤꯁꯦ ꯅꯪꯕꯣ ꯁꯨꯃꯥꯏꯅ ꯂꯨꯍꯣꯡꯕꯁꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯊꯦꯡꯅꯖꯗ꯭ꯔꯤꯑꯕ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯃꯥꯏꯁꯤꯡꯁꯦ ꯑꯝꯇ ꯏꯀꯥꯏꯕ ꯈꯪꯅꯗ꯭ꯔꯖꯥꯠꯅꯤꯀꯣ ꯑꯩꯈꯣꯏꯅꯒ ꯂꯨꯍꯣꯡꯂꯛꯄꯗꯤ ꯁꯦꯁꯦ ꯃꯤ ꯃꯌꯥꯝꯁꯤꯅꯅꯦ ꯀꯣꯏꯁꯟꯗꯅ ꯌꯦꯡꯉꯛꯇꯣꯏꯅꯤ ꯑꯗꯨꯗꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯥꯁꯦ ꯇꯔꯪ ꯑꯃꯗꯨꯝ ꯆꯠꯂꯤ ꯅꯨꯄꯥ ꯌꯦꯡꯕꯗꯤ ꯂꯥꯏꯔꯗꯅ ꯑꯗꯨꯕꯨꯅꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯃꯃꯥꯏꯁꯤꯡꯁꯦ ꯊꯥꯅꯈ꯭ꯔꯦ ꯑꯗꯨꯅꯦ ꯃꯤ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯦꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯅꯣꯛꯅꯗꯕ ꯑꯃꯠꯇꯦꯛ ꯌꯥꯎꯗꯦ ꯃꯤ ꯑꯁ ꯑꯩꯒꯤ ꯏꯀꯥꯏꯕꯅꯕꯨ ꯂꯣꯏꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯖꯠꯀ ꯄꯨꯡꯂꯣꯏ ꯇꯧꯔꯤꯁꯦ ꯑꯁꯨꯛ ꯏꯔꯥꯡ ꯐꯕ ꯃꯧ ꯑꯁꯤꯕꯨ ꯀꯩꯅꯣ ꯃꯤ ꯑꯍꯜ ꯑꯃꯅ ꯏꯕꯤꯌꯥꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏ ꯄꯤꯌꯥꯏ ꯀꯩꯅꯣꯅꯦ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯃꯥꯏꯁꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯃꯤ ꯌꯦꯡꯕꯗ ꯃꯥꯏꯗ ꯑꯩꯗꯤ ꯏꯕꯤꯌꯥꯏ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯨꯝꯍꯩ ꯑꯃ ꯑꯗꯨꯝ ꯑꯣꯏꯅꯔꯤ ꯇꯧꯔꯤꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯩ ꯃꯁꯤꯅꯕꯨ ꯍꯌꯦꯡ ꯅꯃꯧ ꯑꯣꯏꯅ ꯂꯥꯛꯂꯒ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯎꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯁꯦ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯃꯃꯤꯠ ꯃꯥꯏꯁꯦ ꯌꯥꯝ ꯊꯛꯏꯑꯕ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯅꯔꯤꯉꯩꯗ ꯀꯕꯣꯛꯂꯩ ꯂꯣꯌꯣꯟꯕꯗ ꯃꯈꯨꯠꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨ ꯍꯨꯛꯂꯝꯃꯤ ꯀꯨꯟꯗꯣ ꯍꯨꯛꯄꯗꯁꯨ ꯃꯥꯒꯤ ꯃꯌꯥ ꯍꯤꯒꯠꯄꯗꯨ ꯑꯗꯨꯝ ꯍꯤꯒꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯕꯣꯔꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯍꯟꯗꯛꯇꯤ ꯂꯥꯎꯅꯔꯛꯇꯨꯅ ꯋꯥ ꯍꯦꯛꯇ ꯅꯣꯛꯅꯔꯛꯂꯝꯃꯤ ꯂꯣꯌꯣꯟꯕꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯍꯩ ꯃꯥꯂꯦꯝ ꯉꯥꯟꯕ ꯂꯥꯛꯑꯣ ꯉꯁꯤꯒꯤ ꯅꯥꯛꯇꯅꯦ ꯂꯩꯔꯨ ꯂꯥꯎꯅꯦ ꯅꯣꯏꯕꯣ ꯃꯥꯂꯦꯝꯅ ꯍꯣꯏꯅꯦ ꯉꯥꯟꯕ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯕꯣꯛꯂꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎꯕ ꯀꯕꯣꯛꯂꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ ꯑꯗꯨ ꯇꯥꯕꯗ ꯏꯕꯦꯌꯥꯏꯗꯤ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯃꯃꯧꯕꯨ ꯎꯔꯤ ꯈꯨꯗꯤꯡ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯏꯁꯧ ꯏꯔꯥꯡꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯂꯣꯏꯔꯦ ꯑꯩꯗꯤ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤ ꯑꯩꯒꯤ ꯏꯖꯠꯁꯤ ꯄꯨꯝꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦꯕ ꯀꯔꯥꯏꯗꯒꯤ ꯅꯨꯄꯥ ꯄꯥꯝꯕꯤ ꯑꯃ ꯍꯦꯛ ꯏꯃꯧ ꯑꯣꯏꯁꯤꯜꯂꯨꯗꯅ ꯉꯁꯤꯗꯤ ꯊꯣꯡꯒꯥ ꯂꯥꯟꯕ ꯌꯥꯗ꯭ꯔꯦꯗꯅ ꯁꯦ ꯑꯁ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ ꯀꯥꯏꯅ ꯍꯦ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯥ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯤ ꯃꯌꯥꯝꯅ ꯋꯥꯔꯤꯅꯔꯤꯕꯁꯦ ꯑꯁ ꯏꯃꯥ ꯑꯗꯨꯒꯤꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕ ꯃꯤꯁꯤꯡꯒꯤ ꯋꯥꯗꯨꯕꯨ ꯍꯦ ꯅꯪꯒꯤꯁꯤ ꯅꯇꯨ ꯀꯟꯈꯠꯂꯤꯔꯥ ꯀꯟꯈꯠꯂꯤꯔꯥ ꯍꯥꯏꯕ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯖꯠ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯍꯥꯏꯗꯤ ꯀꯌꯥꯗ ꯆꯣꯞꯄꯤꯕꯅꯣ ꯍꯥꯏꯕ ꯍꯣꯏ ꯏꯃꯥ ꯅꯃꯧꯅ ꯅꯆꯥꯗ ꯆꯣꯞꯄꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯆꯣꯞꯄꯨꯕ ꯅꯠꯇꯦꯕ ꯃꯤ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯇꯧꯗꯕ ꯑꯣꯏꯕꯗꯨꯗ ꯃꯥꯁꯨ ꯁꯨꯝ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯎꯕꯗꯨꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦꯕ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯉꯥꯡꯅꯔꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯅꯠꯇꯦꯅꯦ ꯌꯦꯡꯉꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯊꯦꯜ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯀꯅꯥꯒꯤ ꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯅꯪꯒꯤ ꯅꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯨꯗꯤ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅꯔꯦ ꯍꯥꯏ ꯇꯧꯗꯅ ꯉꯥꯡꯅꯔꯤꯕꯁꯦ ꯅꯪꯗꯤ ꯅꯅꯥꯗꯣ ꯇꯥꯔꯣꯏꯅꯦ ꯇꯥꯔꯤꯔꯣꯏ ꯇꯥꯔꯕꯁꯨ ꯅꯪꯗꯤ ꯄꯪꯁꯤꯟꯅꯔ ꯂꯩꯁꯤꯜꯂꯦꯕ ꯑꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯀꯩꯗꯧꯒꯦ ꯏꯃꯥ ꯅꯪ ꯃꯤ ꯀꯕꯣꯛꯂꯩꯁꯤ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯑꯕ ꯇꯥꯁꯅꯨ ꯃꯥ ꯇꯥꯅꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯠꯇꯦ ꯃꯥꯕꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒ ꯑꯃꯠꯇ ꯆꯠꯂꯛꯇ꯭ꯔꯥ ꯍꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯔꯣꯜ ꯊꯨꯡꯗꯕꯁꯤꯕꯣ ꯑꯩ ꯃꯥꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯔꯣꯏ ꯑꯩ ꯉꯁꯤꯗꯒꯤꯅꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯃꯈꯨꯠ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯣ ꯑꯩꯈꯣꯏ ꯃꯥꯒꯤꯁꯤꯗꯤ ꯆꯥꯛ ꯆꯥꯗꯕꯒꯤ ꯇꯥꯡꯀꯛ ꯐꯥꯎ ꯌꯧꯁꯤꯜꯂꯕꯅꯦꯕ ꯌꯥꯝ ꯂꯨ ꯇꯧꯔꯤꯁꯦ ꯍꯥꯏ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ ꯀꯣ ꯑꯩ ꯃꯄꯥꯟꯒ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯁꯤꯗ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯂꯥꯛꯑꯣ ꯆꯥꯛꯇꯨꯝ ꯆꯥꯔꯨꯁꯤ ꯆꯥꯛ ꯂꯣꯏꯔꯝꯃꯅꯤ ꯑꯣ ꯅꯈꯣꯏ ꯆꯥꯔꯨꯔꯣ ꯅꯈꯣꯏ ꯅꯕꯨꯛꯇꯨ ꯄꯦꯟꯅ ꯆꯥꯔꯨꯔꯣ ꯑꯩꯗꯤ ꯆꯥꯔꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯥꯎꯔꯒꯦꯀꯣ ꯑꯩ ꯆꯥꯛꯇꯨ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯎꯔꯒꯦꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯄꯥꯝꯕꯤ ꯃꯅꯦꯝ ꯏꯕꯦꯌꯥꯏꯅ ꯆꯥꯛ ꯆꯥꯔꯛꯇꯕꯁꯤ ꯅꯨꯃꯤꯠ 2-3 ꯁꯨꯖꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯀꯕꯣꯛꯂꯩꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯕꯨꯛꯇ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯌꯥ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯕꯒꯦ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯀꯕꯣꯛꯂꯩꯅ ꯏꯃꯥ ꯉꯁꯤꯗꯤ ꯆꯥꯛ ꯈꯔ ꯇꯣꯏꯁꯨ ꯆꯥꯁꯤ
Ima ai, ima na pamdaba thabak ka amata tawroyi. Ima, namawna soikhi lankhiba pumba ngakpiyo. Hay kanino, soikhi lankhiba ngakpiyo idu kanino iba? Ha? Nangna tawribadubu ngasidi aisia mimang thoedana. Ha? Sathokpa phaw ngamdre. Adugasu ngakpiyo kain. Hey, mai thabiya. Namaidu ikai ba khra khangabra nangbo. Ima, nasa karisu khangzadabagi najana isam samna karisu khanthadana tawkhibaduna. Ngasidi imagi izattu soknabu oirare. Namaw lanjare ima. Matungda imana pamdaba yadaba amta tawraroyi ima. Hey, mirol thungdabiya. Sakhro chatlo. Nasakto yengningde. Yengo. Laikai asida sunatana. Laikai atai lana. Nangi wari naribase. Nangdi nanadu tariroine. Ima, asiya aiduna kaboklay mabukni nungsina magi kada sensin kirami. Aduga mathamoy penaba haiduna maningtamna kaplammi. Mapuroybana hanjilakpada kaboklay mamit mana ipom-pom laduna layrambada ubada pakatna hairei. Hey, kaboklay, kari dawra? Namay nami kato ipom-pom libisibo. Ha, kay dawrake? Dada, ay sibo kaya yamna patrabagi. Ay na isam-samna tawkibaduna. Kasi imagi isat layhantre haida. Imana iki khutsada basa. Masibo haunabra. Dada, aybo, yung masidigi satkro haibra. Imagi matawsya, ay yung manong Namit humni suzilakli. Imana, karisu sahong tagu haiba yaraktribasi. Sida po, ay kamay na, adaw binikay na laygani. Ay naluhong lagpadagi. Imasya, sahong doon na tulay. Ito po, ay swal kirilan kirahay na ay saridan. Ito mo imana, ay bugak ni bisuk ngam-ngam siya. Yarisi, adugi po, imasya, masaso kira ngamdaw mati. Adugi sum, sawning na nganggzari boy ramgani. Ay kami, imamasagam di haiba. Imasya, saksarakdaba kuiri. Aduda masasi soksilibani haiba ikangi. Adubo, imagi asawbasya. Asida parabadi, ay sinugaygadabani makoy dada. Yarisi, to, ay tiyamki. Imana, masay ko'y da sawbubu, kaya ko'y nasawdun. Pazarakanita. Yarisi, ado, nagdisaksarabro. Chadri. No, charasi. Ay so, chaklamani yadri. Asum na numit ado hawkirami. Kay sulay tabuwa amada ibiyay na sauning libani haiduna mamongki magkutsada na laybasida kanagi mamaw na bunungay na laygani. Adubo, numiti asum-asum hawkiba na taan ni Rom suzilaglammi. Ibiyay so, yung thang na bada layba ay sabi masa ama kauduna magisak hihik thong halaga sarami. Numagi numit amadani kabuklay maninglomda masado handoke tauduna layrami. Kabuklay na tawribado ibiyay sulo na tarami. Ibiyay mabukta khali. Kari amuk tawrasano masida. Nupa na hano yumdagi sa thukshingaysida. Hanjilagpada masit na doon tawdo uramni tawrisya. Kisan namda mitsin nahari awayba. Kabuklay masado nungay tabado khangpa ngamda na lawraklami. Ima! Ima! Ay mungtakan biyo ima! Lawagda na kaso tawin niya. Hay, yengning di ko yam na. Law kong na tawrakan, taning di ko. Ima, namong yam na wari ima. Isasi kayo nam tawri ima. Masidi ay kada na pagkadahay dun sa lawraki. Asiya ito na mayumdagi thokirami ibiyay. Kabuklay do o na toy na awabang khangdra layrami. Kabuklay law kong do na kaptura layribado yung thang na bada laybi tato na tara do na jang silaklami. Hay ba, bema kabuklay ya kay daw ragi nang bo sisi. As laywa makas na uwan do layri tawrisi. Sisi, tap na ko sisi. Nati nang bo nasayam na nung hayta bro. Taniyam do na kaday nung sakrabano luyong badi. Kabuklay tap na ngamda kumlay. Imado layramani kadong thokrabano kakti. Makoy dadadi tapag sa toki. Ahan mo diyan sila ni. Hoy, sisi. Sidaw da pa mo siya. Hay ba? Hay naringay da. Luyong badi lae da na. Hay bungo. Nang hinupi siya. Masangam da na. Taro on da na. Maninglom da tudo layramni ba ni. Salo. Amay bim ta kausu salo. Luyong ba pakat na hay. Hoy, ine ngakti sangbirom. Ay ito na lagsagi. Asiya ito na loyong ba amay bi kaubasat kirami. Kabuklay so, wana anabado khangdo na layrami. Kaya kitong da amay bi kauragto na layong yenglami. Jigong lay na. Hay, sidi sakmaw pa nida na. Kaday sakri ibiyay niya. Masupang lamday sida. Kaday sakra gini mabo. Udi niya. Amay bi dong iwado tabada mayamado haraw rami. Loyong ba na. Ine, kayo ay si mo. Asyang mo rin Yamarawi ni. Untok na nungay ni tatawrisi niya. Pare. Pao nungay ba tarabani na sidagidi tabak awabaga suba yadre ko.
kabok lay nokfay tawraga hairaki hoyni chigong layna phare phare adudi ai amuk satlage ko tathot nang de lehauki gadra ai si satladabani thokminarasi hasi haiduna makhoi thokirami loyumba harauna kabok lagi manakta changlaklami loyumbana as asidi ai yam nungai asuk nungai bu numise amukta lakidri asidi ai nga layruke nga jasi kabok lay tapna kumlai thada ai isasi kaya saning bapaudi as adudi kari sanina ai karibta saning di horen saning laga asam makar sarage asumna wari sana dun layingai mapaldagi mamana kauraklammi hai ibungo taribra nangbo kaidawrigi nangbo suru naida lairibadubo kainoima isau irang tawisibu kaidawrage hai ngasaidagi nangni nupiduna tawsinnadana masa ngamde haijinnadana hengo tawdra lairibado nang halakla kesinage dan tawgiyaw tawrimni ai magi matawdo kayang kuin yeng khwaibano man hek tawthorapasi ai mitsi yam naba loyumba mamagi wadu tabada sauning haire imana na mongsi ta phana khanji sigarigi imana kabogligi magulbo munna khangdabana lanori namong nupise yamna zamani yamna supangzabani ima kaidoge nungsi sana laiminaba yadabri hey nang su nupigi misang sanglibra ha ima kaboglisi masawai sangjabani namita nasu dorobi imana sumaina namawgu lanuraga lairabadi kamai laiminasi haino ima kaboglaisu imabu phana phazaradi khamjin imana sawi khangbagi ma ngasi phawba aigi magi siba tawbu natana karimta tawbasu natab asuk samjakraba namogi magulse imana khangbidi ibeyai masu palakpaduda mabukningda haraubana loirami mahakna mamawbu lana uriba pumba khudakaduda mangkibagum tawrami ibeyai ngehak tumina leiramlaga mamawgi manakta sen khirami imagi ibema kabuk leingangna imani imawbu kaya lana khaluba kaisu leitabwa amakhakidamak imani imawgi lamsatbu lana urure imagi wakhalale magi bema imani nangbu ikai khangdabini nupa phabini haina khalu kasidi imawgi taseng labagul laduna aibu maiti ba pirare imagi bema ima yamna lankre kasidagi ne imabu nangna tanga uba ima tawhaidiye ima ai karisu saudi miyoibagi wakhalna thelubana imana namu bulan ururabasu kasi imana namu bangangpiduna namu masak khangbirakbase sibuk nungai balaitre magi bema hai ibungo imongse masak khalandaba yade sat nang nga lairuso ima ai karimta saningdi hai saningdaba yaroinya nasak khalandaba yadabani ni nangbo ibungo salu lairuso hoima asumne ibeyai wakhal taraktuna ngaihaki mahakna khaluriba mibu magul munna khangdana masagi oibu wakhallona lan uruba pumba aranbani khanglakpadagi masa mathanta nungaitaba ningamdaba kaya phauraklambi adubu ibiyai magi penba maning thungba wahai masu ugadawri haibadu tabada nungaitaba lan uruba tawngambini khaluba wakhal mana pubu maikaida satluba ibiyai ngasidi masogi asadi hinglambi asumna ibiyai gi imung nungaina amaga wata thokta sin tawnaduna mot janana harau panba yumbal haibadu oi kirami